Hayeng Pangthokkadouriba Republic Day Celebrationgi full Rehearsalgi Lambi Chathok Chatsinda Ahongba Khara Leigadouri January 13 Pangthokkadouriba Bharat ki 75 suba Republic Day Celebrationgi full Rehearsal Hayeng January 13 Pangthokkadouriba sigi khudong chanabagidamag Manipur Traffic Police na miyamgidamak road diversion tawbagi paujel pirakle VIP S amade invite sing natana general public singi waina Hayeng ayuk pung 3 minute kuntra taba matamdagi hauragang January 13 ke thauram pangthokpa loidriba fauba hairiba road diversion ase chanagani haire Lilong thonglomdagi singjamai tamna lakpa heavy vehicle sing pisum thonglomda satkanai mayang Imphaldagi kaisampat tamna lakadaba singna tidim lai natraga wahengbam laikai romda chanaba khangalakle koirengaidagi khongnang ani karaklomda lakpa singna dingku road natraga assembly road ta divert taunaba khangalakpaga loinana Imphal East dagi sanjan thong amade minu thong fauraga lakadaba singna lamlong bridge loglaw bung thumu thong amade singjamai bridge romda chanaba Manipur Traffic Police na thadorokpa cherol asina khangalakle cherol asina makha taraduna uripo kangchup lomdagi flyover bridge tamna lakadaba singna Nagamapa lomda divert tawgani amade tidim road tagi kaisampat tamna chatkadaba singna wahengbam laikai natraga mayang Imphal lambi da divert tawgani haina cherol asina makha tarakle